ꯂꯣꯏꯕ ꯄꯥꯎꯗ ꯑꯔꯥꯟꯕ ꯔꯤꯄꯣꯔꯠ ꯁꯦꯝꯂꯝꯕ ꯃꯇꯝ ꯑꯗꯨꯒꯤ DRDA gi makhada leiba employeesing amata lemna tharoi haina Manipur gi Chief Minister N.Biren phongdokhre. Seisakpi Takhellambam Mandakini ngasi Manipur leingakna lupa lakh 10 gi mana piduna ekai khumnaba utkhre. Amadi Kungetaret Suba IMPHAL Book Fair 2018 ngasidagi Thangmeiband Athletic Union Thau Ground IMPHAL West da Deputy Chief Minister Yumnam Joy Kumar na hogdokhre. Khurumjari Times of Manipur News miyeng tabiriba punamakpu Arunbala na taramnok cheri pau sandok na pijari. 2011 caste census ta Aranba report kaya semjil lambana nakhai seng na lairaba praja singi phongphom thokpa hak phangdana lakli maram aduna Aranba report semlamba matam adugi DRDA gi makhada leiba employees sing amata lemna tharoi haina Manipur gi Chief Minister N.Biren phongdokhre wafam asi ngasi Chief Minister gi darbar hall da pangthokhiba miyam gi numit amadi hill leaders day ga mari leinana phongdokhibani mahakna makha taraduna socio economic caste census report 2011 amadi mamangi report sing semba matamda nakhai sengna mayum leijadaba AAY amadi BPL na chingba masa khaina sembagi mahutta asan miran naiba moongda sarkar gi thabak tawba miwei fawba report asida yaure masina maram oiduna hauzik pali balengak asina lairba praja miyam gi damak kayarak hanna honarabasu mangam isan sandana lairibani haiki socio economic caste census ki survey tawba matamda yum leitaba aseng aseng ba lairba mayam si am thadok piramgre socio-economic caste census si da fazana iba matam da yum leita badun leiti na ibirama ba adu oragadi phane amna khoi makeup to bungam gadabne khoi dagi phatri se khoi government employee DRDA gi makhada leiba matam du da socio caste ki census ki igi ba kangbu che ana masi ai lemna ri tharoi moi kangbu si masi aduna khoi da poverty line asugi am 37-36% huji phawbu da investment asugi am tawruga su leiri si masi factor mane Pasasi praja singi maming duda asing sing lairaba drakar leba duda maming pan biram de Praja miyam gi aifanaba gi damak pali balengak asina miyam gi numit amadi hill leaders de haina sotha horaba praja singi damak saka unaduna wakat amadi pendaba kaya loksin minanaba honariba asibu aranba thawong ni haiduna mioi kharana courta appeal torakpa haibasi angakpa amani miyam gi mihut amabu miyam ga unaba yaroi hairiba si yamna laibak thibani atai state singi mamangda ekai ningai oiba asigumba hanthaba thaki rajniti asi matungda tawbiganu haina su mahakna makha taki leader na Manipur elected leader na mi unaba yaroi na miyam unaba si lan bani ga court chale hai gum yamna mina tapata kari leibang no sibu ga haibagi hangoi gadaba tu ko jagadaba mawong hai dare ne ko sibu hongna bro si prithvi karam leibak da praja leader sing na miyam unabi hai bani unaba ngam da wani miyam unaba sibu lale na tawbang ngam ba mi sigi leibak sida koi mi akoi ekai re hai bani da sidagi pokpani sidagi leibani ga je social media da mayam leibak da mapa leibak ga chakra khanda ekai ba feel tawre ko ala sugum ba mi si karmaina anyway thanks high court na budi bajana elaborate tawraga haire public leader na mi una da kari kai ge praja seba taw yaro ha gelai na khile bak kamai taw dinu miyam leite laira wana mayam phibum bhagalan ba yaro haibu gum ba lakh tawre Sidi dirty politics ne na lawi ngasi pangthokhiba miyam gi numit amadi hill leaders day aduda sawrakna miyoi lising amaga chamnga mukki wakat CM N.Biren taki maru oina haksangi phibam mimanadraba singda akhanaba miyeng thamki ZTV Saregama competition da saruk yaduna Manipur bu Bharat Pumbada saktak lambi seisakpi Takhellambam Mandakini ngasi Manipur gi Chief Minister N.Biren lauthoki bagi matung inna sel oina lupa lakh 10 gi mana piduna ekai khumnaba utkhre isai gi lamda mahakna hona jaruba khara asibu singthana biduna Manipur gi leingakna mahakpu ekai khumnaba utpagi thoram aduga mari leinana Mandakini na sakhwat lamjel da mangjil thakraba atai state singdagi lakpa contestants singi mamangda state amagi Chief Minister na Pauba Mahaku support tawi haiba wapam thamkibana miyamgi mamangda chauthok chaba fawi haiduna Chief Minister N.Biren bu thagatpa phongdokhi
Phongbiren sumaina aibu reception tawbiba okpibase aigi punsidadi khwaidagi nungaiba numitsingi manungda ngasigi numisiso amane tasegna leibaki thogai puba misa amane haibada segna thagatpana aigi jinna haidokpana watlani pabongi maguntana helani haijaninge haibadi masida aina hotnajaruba aina isaigi lamsida aina hotnajaba aigi hotnajamansibu sumaina honor tawbibase ai segna mittagi pitai segna haide ai am pele aduga aina Mumbai da aina thengnariba contestant mayamdagi mamangda ai khwaidagi ai proud tawraga thokle haibadi moigi du da yawriba kaino singdo haidi contestant mayam du moi minister na support tawba amta natte ba moide exam moi contestant na lakpane ba aigi di iramda Manipur picture daraga su aigi Manipur macha moina aina chawthokcha base haidi Phongbiren leirambagi chawthokcha base phangba ai dare kai gino da asai aina jachariba kaino aigi line ji da aigi kala ji da mana swibawbagi chang da changba ngambase haidi pamungna fully support tawi voting dagi kai dagi isagi da mak thola pakhodi mak da loi mak support tawi na pamungna haibi base ai punsi dadi khangdi pawungi lamman se punsi aina karamba kanda singba ngamga doino ai khangde yam harawe yam pele Kungetare suba IMPHAL Book Fair 2018 ngasidagi thangmeiband Athletic Union Thau Ground IMPHAL West ta Deputy Chief Minister Yumnam Joykumar na phongdokhre Raja Ramon Royal Library Foundation, Kolkata ki senthang makhada, State Central Library, Department of Art and Culture, Government of Manipur, Sinduna, Numitara ni supna sathagadaba, Kungatarelak suba IMPHAL Book Fair, lisingani supna taranipan, ngasidagi hauduna, Thangmeiband Athletic Ground, Thau Ground, IMPHAL West, Deputy Chief Minister Yumnam Joykumar na inaugural tauduna ngasidagi haudokre. Chief Guest Deputy Chief Minister Yumnam Joykumar Singana, asumna hai. Human resource na society mada khwaidi chawa resources oi hairibani hairiba human resource sing phagat han ge hairabadi lamdam asida education da yamna tangai fudana miting changba darkar oi praja sing su education level hengat han ge hairabadi larik yamna paaba changi mipum khuding magna larik paabgi hainabi thaminasi haiba wafam kaya phongdokhi khwaidigi khoigi chawa resource in any society like say human resource ni adu human resource karmai to development develop have tagedi education is the only means through which human resource can develop aduna book fair singmasi yam daka oi book fair si da chumnegi wasi da kona if we are going to just merely look at it as just only display of books published by various publications that will not be the right approach. Thauram maduda saruk yakhiba Consumer Affairs, Food and Public Distribution, Government of Manipur ki Minister Karam Shyam Singh an hai sahi khetnabagi matung ina miyoi singna tongan ba larik makhal paningba poi luri wafam di karamba larik pabana kayam hena kanaba pigani haiba adu khangba ma changi matang swaida phara larik sing karamba leibage haibigi matangda awareness piba amasu yamna tangai fadabal lei Manipur gi oina ngasi fawda Manipur Library exanadana leirakpa haibasi yamna laibak thiuni haiba wafam kaya phongdokhi lailai shu hairabana harul sing sina adi singna saina bungamdana yamama tillarba matamdane Manipur saukhatle na haiga doise aduna hojik madumaki level de adi aina yawire haina adi lawjabangamde aduna library gi ne bo hairaga di koi minister bo warasu MLA bo warasu commissioner bo warasu thawai yawde simde ji khangjare marandi 2012 ta ni aina ngasidi ai honorable deputy CM si yamna forceful soiba koi cabinet haina su pai bi deputy CM su oirini ai samakti many times cabinet tarida mayamama Manipur Library Act 1980 se pass tor ka ek se kanga thang oidna leire sanadri ek si torga Manipur Public Library Act se sanaraga department tongana separate directorate leiraga directorate to makhada local club ati leiriba library ki sansthan mayam se loina bak ati develop to honarak pa kanda Manipur library ki movement sida mating pangana kamaina movement sakhat kani ngasi hudokhiba IMPHAL Book Fair lisingani sutna taragani fan aduda
पुने स्टोल साम यांखै हांगदुना मियामगिदमक लारिक अमा लैबदा सादा तरागी कानब पीरी अकोइबगी फिबम ngak senduna thamnanaba amadi lamlakki sa usek singbu kananabagi pandamda maugi singda chalabi lamdam asigi nupi ama maru kokthokuna mahaki wasak hena chechin hankhre hauzik gaining foundation gi chairperson su oiribi singjamai thoksom laikai dagi masagi chahi 38 surabi masanupi ama lairibi sapana laisromna mahakna loriba phireb adugi matangda palladuna sangsilagliba phireb asida ngasigi lamdam asida lairiba miyam amadi leingakna su ahenba mi eng sangduna sa usek singbu kananaba honaminasi haiki chepu ai angamba kanba ngamba haibagi wakhalon amada haijaba tare ado asi se aina khoigi organization sida helpline number thamjai the helpline is rescue to ko na chingba khoi manipur sin thungna khoi chachari na ngasi je chingman tam yam chatluba matamga halakpada ningam daba yam polumama puraga dumak ai je hanjarai kange haina changsan luraga su kanbangam daba na kongai ma oi aduna aina handak se yam chetna sau chet si kanbangam nabagi damak aina wasak parai lakchai haiba tare mahausa ima da su aina thoni jai ima handak se ima gi kutsem punamak se ai kan bangam mo oizage haina aina yam chena thoni jaraga aina masigi khongthang ase liter taruk sanba portable oxygen can oxy 99 crispa healthcare and consultancy private limited na ngasi launch taukhre crispa healthcare na sinduna palace compound leiba city convention center da pangthokpa launch taubugi thoram aduda healthcare asigi founder santa nomaithem advocate m nilachandra cc higher secondary school ge principal indrani nomaithem amadi dr ritu pranana thoram mapu oina sarugyaki crispa healthcare na cryogenic india private limited ka pullaga miyam da launch tauriba oxy 99 gi matang da founder santa nomaithem na haikibada oxygen haibasi miyoi bada yamna maru oiba machak amani ana ek tholokpada amadi khudakta sor honba warakpa matamda oxygen gi darkar oirakpada hospital da amuk chatpa darkar oi madugi mahutta yamna laiba puthok pusinda nungaigedaba apikpa oxygen can asi ahanba oina manipur gi miyam da khudol tambani masina rural area da leiba miyam amadi health sector da mateng khara da oirabasu pangna na ba hotna ahanba oina 4000 rom miyam da pinanaba thaurang taure toll free number 180010000214 da call tobirakpasu yagani amuk sizinabada pung manga leptana sizinaba ken asigi maman asi lupa chatruk yankhai pirabasu chatruk ta phanganna ba honagani haiki manipur gi ahanba oina yam portable ken da puthokpa ngambagi damakta akhoi support tawreiba cryogenic india private limited fully supporting taw pahbasi 4000 cans has been already delivered to manipur right now masi apam kudimakta khoi yahonna ba thabang asidagi khoi pakhatpa hogodabani oxygen amakak cylinder ma hojik normal mayam na market season ibasi chaurawa cylinder ama orakoni na putok pusin tawda sun waite but somehow akhoi ngasi puthoiba posina is a small portable compact otherwise any place anywhere mafam kudimakta khoina seasonagi haibada ju yaraba adu oxygen haibasi changdaba yadraba pot ama oirawni na masina kaigumba akhoi anaba jingda mating pangba ngamgodu borgadi crispa healthcare na ngasi haiba numitagi loga we are ready to serve the people 24/7 through the toll free number akhoi toll free number masuga public oina khoina Anti-Drug Abuse Campaign Committee Morena Phagalaba Lupa lakh romgi nisagi polam sing mai thaduna manghankhre amaromda combined force na su lam ekar mari romda tharamba ganja pambi sing yanthalaba matungda mai thaduna manghankhre Anti-Drug Abuse Campaign Committee Morena le politan chatharakpa mai kaba nisagi polam sing fagat pi khongjang saruk am oina moregi tongan mafam kayadagi fagatlaba malemi kethen lupa crore 10 romgi mamal oigedaba mayai kabani sagi polam sing mai thadna mangankhre Anti-Drug Abuse Campaign Committee na chatharakpa mayrak suba khongjang da fagatlaba mayai kabani sagi polam sing adu committee gi office ta pangthokhiba acham thorom amada pangmi sing yomang da putholodna committee gi thaupuba sahi asigi September thadagi mayai kabani sagi polam sing maru phangna muthatnabagi pandam da changsil lakiba khongjang asi moi da khundameriba tongan flip singi lusingba amasung miyam mateng pangbadigi mai pakpangambani haiki nakal amarom da ngasi naf Imphal East District Police manga suwa IRV amadi MPTC fangai apun bakanguna kongbu usekon nandibam lekai usekol takhok amadi bamol kampugi mafam singda
ꯐꯥꯛꯁꯟꯅ ꯊꯥꯔꯝꯕ ꯒꯟꯖꯥ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯂꯕ ꯃꯇꯨꯡ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯕ ꯑꯗꯨꯗ ꯄꯨꯟꯅ ꯂꯝ ꯑꯦꯀꯔ 4 ꯔꯣꯝꯗ ꯊꯥꯔꯝꯕ ꯒꯟꯖꯥ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯄꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ FIR 2ꯁꯨ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯩꯔꯛꯁꯤꯗ ꯂꯤꯂꯣꯡ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯤꯂꯣꯡ ꯂꯩꯍꯥꯎꯈꯣꯡꯗ ꯂꯩꯕ ꯂꯩꯅꯨꯡ ꯍꯣꯇꯦꯜꯗꯒꯤ ꯃꯤꯑꯣꯏ ꯑꯃ SP ꯇꯦꯕ꯭ꯂꯦꯠ ꯄꯤꯁ 713 ꯑꯃꯗꯤ N10 ꯇꯦꯕ꯭ꯂꯦꯠ ꯄꯤꯁ 93 ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗꯒꯤ ꯔꯥꯍꯥꯔꯣꯅꯤ ꯑꯦꯂꯥꯏꯁ ꯏꯕꯦꯝꯁꯅꯥ ꯆꯍꯤ 15 ꯃꯄꯨꯔꯣꯏꯕ MD ꯁꯔꯥꯖꯨ ꯔꯍꯃꯟ ꯀꯧꯏ ꯍꯥꯏꯔꯤ मियोई अमगी असीबा हक्सांग लैरोल चन्ननबा कोम तौरिंगैदा सखंगदबसिंगना नोंमै कापसलकपदगी थौदोक्ता कोम तौदुना लैबा मियोई मरी नोंमै मरुना पानबदगी सोकपदगी चुरचांपुर डिस्ट्रिक्ट हॉस्पिटल दा लाइकनखरे थौदोक असि ngasi अयुक पुंग 10 रोम ताबा मतमदा चुरचांपुर पुलिस स्टेशन गी मनुंग सनबा जोमुनियम खुलदा थोकिबनी थौदोक अदुदा सोक्तुना लाइकनरिबसिंग अदुदी खुल अदुमक्तदगी लेमेंथांग तुंगनुंग चही कुंट्रा अपोकपा हाउकव लंखनपाव चही कुंट्रा अपोकपा पास्टर लामगेन थांगमिनलुन तुंगजुंग चही कुंट्रा अपोकपा खजागिन अमदी डोमिनिक गेलेनपाव चही कुंट्रा गतरुक अपोकपा हजाकुप कौई हाइरी थौदोक असिगी मतांगदा खुल अदुगी खुलाकपाती फुजुकुफना चुरचांपुर पुलिस स्टेशन दा वाकत चरोल अमा पिसिलकपदगी पुलिसना केस अमा लखुटख्रे हाइरी Sinaga naknaba mari thamduna Manipur gi entrepreneurs singna hena chakhonana ba honagadabani haina All Manipur Entrepreneurs Association gi president S Rishikumarna na phongdokhre wafamasi tamaga kunmari suba China Import and Export Fair 2018 ga mari leinana Takel Industrial Estate pangthokhiba paugi mifam amada phongdokhibani mahakna makha taraduna China gi industrial amadi commercial gi fibam asi thak yamna wangna lei maramasina makoi ga khusamnaduna entrepreneurs singna hena sakhonana ba honagadabani masi mai fakhan gi harabadi Bharat Sarkar na restricted area permit system logthokpagi tangai fadaba lei haiki Chinese na business the world kankar loksal abnina aduna hariba China siga अखोई समनद्रगदी अखोइन अतोप कंट्री अतैगी प्रोडक्ट अदगी अतोप जगह दा अखोई बिजनेस कॉम्पीट तोबन ngамरो yang wana thone mi mamai de sum samma salane aduna mara mora kanda akoina adugi kano du restricted area permit system si immediately thon jani adu lawthogadi moi delegate sing si akoi imphal invite tor kanda manipuri habar biba future kya le entrepreneur sing si hena bright future ma pamung ganena ko sato National Health Mission की मखादा State Health Society ना फमुंग तरा थाबा आयुष हॉस्पिटल अमा उखरुल डिस्ट्रिक्ट ngasi Health Minister Elgent Kumar na संगा की बगलोइना ना free diagnostic service होगदोखरे State Health Society na फमुंग तरा थाबा आयुष की हॉस्पिटल अमा उखरुल डिस्ट्रिक्ट ngasi Health Minister Elgent Kumar na संगा की बगलोइना ना free diagnostic service होगदोखरे उखरुल डिस्ट्रिक्ट हॉस्पिटल दा पांगथोकपा free diagnostic service होगदोकपगी थौरम अदुदा Health Minister Elgent Kumar na government na piriba kanabasing asi praja miyam gini kanabasing asi praja na lawdragadi masigumba service hangdokpagi kanaba leite mahausa lanai clinic ta chatlaga test tawbada paisa gi amadi atai hiram kaya gi khudong chadaba thengnaramba adu ngasi hospital asida lemna diagnosis tawbagi khudong chaba leirabanina lamdam asigi praja singda hena nungairagani masigumba kanabasing asi praja singda hakthengna thanghanbagi tangai khadaba palladuna Government asina paisa leirabasu leitrabasu haksel gi maramdadi lumna lobana award pasing pinaba khonagani haiki dan dina to da ko around 300 doctors will be there they are the 45 doctors have one day they got 249 doctors in PhD recommend or got aragale okay posting P3 and the people of the badyo me yad ba mamle equipment orders will be here but police verification sarkar ke thapar to ge haiba target police verification changi police verification se loina ba da DGP da ikan request ore kan pressure ore but man yam ai tu na sa ai yong na pressure ore na makana ore ta de ke thasi mon da mate ke offer form bi hon ding kare once when orders be able to get then there will be this transfer posting badu na ni transfer posting badu lag na hai se koi already when thare mobile machine de yang ga akoi tentative list में शेयर होते ले मते दाइना उधर KRSAA Diagnostic Private Limited की KRSAA Diagnostic Private Limited का खुशम नदुना पांगथोखिबा free diagnostic camp अदुदा
उखरुल डिस्ट्रिक्ट की CMO AS कापरिंग उखरुल की DC हरमित सिंह ना चिंगबा मियोय सिंह कयासु सरुक याखी कुनिपान सुबा सेक्टर हेडक्वार्टर की मखादा कुंथ्रामापन सुबा असम राइफल्स ना सिंधुना ngasi कक्सिंग गैरिशन दा असम राइफल्स एक सर्विसमैन रैली पांगथोखरे थौरम अदुदा एक सर्विसमैन कुंथ्रागा मापन एक सर्विसमैन की इमुंग मनु कुंथ्रा अमदी आंगांग तरा हुमदोइदा अचंब खुदोल पोट तमदुना इकाई खुमनबा उतकी अमदी फ्री मेडिकल कैंप अमसु पांगथोखी थौरम अदुदा सरुक याखिबा कमांडेल नेसेल बानोट ना फोंगदोखिबदा ngasi पांगथोकलिबा थौरम असि एखोय मसेल गे मरक्ता अवा नुंगाई गी मतेंग पांगननबा अमदी वाखल फोंगदोकननबगी पांदमदा पांगथोकपनि हाइकी सेवा काल के दौरान आपके अनुभवों का लाभ उठाकर असम राइफल के वर्तमान और भविष्य दोनों को उज्जवल बनाना है। आपके कठिन परिश्रम ने हमेशा असम राइफल्स के गौरवशाली इतिहास की शान को बढ़ाया है। आपके इस अथाह अनुभव को आज की पीढ़ी तक पहुंचाने के लिए भी इस रैली का आयोजन किया जाता है। आपका योगदान समाज के उत्थान के लिए एवं इस फोर्स की इज्जत को कायम करने के लिए अतुलनीय है। पिछली रैली के दौरान आप लोगों से काफी सुझाव मिले। इसके अलावा आपकी समस्याओं का भी हमें अभाव हुआ। हमने मणिपुर की मरु ओइबा बॉर्डर टाउन अमा ओइरिबा मोरे टाउन दगी थोलकपा अमोट अकाई फत्ता हाउथी सिंह लंगथोकपम लेतबना मरम ओइरगा था असिगी मरीदगी अमोट अकाई सिंह अदु मोरे बाजार थोंगी लंबी मपालदा पैसिंदुना थमली वाकर एंड ट्रेडर एसोसिएशन मोरेना 2015 दगी मोरे टाउन की अकोइबा मफम सिंगदा अमोट अकाई सिंह लोकथोकपगी थबक सथरकलबसु ngasi फावबा अमोट अकाई सिंह अदु हुंदोकफम लेतना लाकली हाइरी अमोट अकाई सिंह अदु मतम सांगना मफम अदुदा पैसिंदुना थमलकपना पुमथरक्तुना नमथीबा मनम कया थोरकपदगी मोरेदा लाकलीबा मियामना हंगोइबा पोकना बतनतना लैना तिना कया संदोरकद्रा हाइबगी मिपाइनबा पोकनरे मरम अदुना मरी लेनबा सिंगना अथुबदा मियेंग संगबियु हाइ वाकर एंड ट्रेडर एसोसिएशन मोरे की सिमी सिंगना फोंगदोरकली मोरे हाबजे मेमारगा लंगदाय होदना बॉर्डर उदैबनी मयाम गी ललोय तिकेला लू बनाबा हाबजे खोइन पामजबदे की लू बनानबा खोइना मोरे की बाजार जे खोइना सेंतोक जबनी अरुगा मसी सेंतोरकपजे सही अहुम मरी सुराबनी मसीदा हुंतोकफगी मातांगजिदा खोइना मरी नैनबा ऑथोरिटी मयाम अमदसु हाइजाग्राबनी मसीदा ngasi बावबो मियेंग चंगबिरक्ते अखोइना कया कया हाइखरे ADC दा चतना हाइरे ADC ना हुंतोको मते एमपीरे हजिंगना मो हुंतोको लैतरे यादरे हाइदुना हौजि ngasi ngasi बावबा अखोइगी फतबजे हुंतोकतना लै अदुना अखोइगी मणिपुर की सेम ओइरिबा सारबिरेना अखोइगो हुंतोफमसे मफम जाबा पिबियु हाइना ngasi ayuk anganbada malo makha kurau makhong mapagi nala amada mioi ama taraga siduna lairamle asiba haksang adu ngasi ayuk manga suba JNK Rifles ki kangbuna patrolling satpa matamda thengnarakibani khudakta Nambol police station da pau piraba matungda asiba haksang adu lokhalaba matungda masak maming khangdokna naba rims ki mokta thamkre hairi hauzik pau gi marakthana atenba break amatang logzari. Watch Live and Style, a gateway to the elegance of Manipur. Live and Style, every Saturday night 7:30, only on Tom TV. Break ki matungda mehamba mukahana taram nokchari ukrul lambi paringi litan bazar da lambi da lakpa gari sing khamlaga namduna se lobagi thabak sathabada mapung oina chenaba tangkhul nagalong volunteer TNL gi member ama ngarang numidang pung taraga mathoi makhairom taba matamda fare hairi faraba miyu adugi maming donor chahi kuntraga nipan sure ukrul gi khara som village tagini mahak ukrul police station da kusina khre hairi
Moirang lamkhai khoyol kaithengi akoibada street vendor sing phamba yaroi haina magistrate na hukum thokrabasu ngasi phawbuda hukum ngakna chatre leingakki maikida ki su lokhatpam thokpa thabak sing lokhatre masina maram oiraga dukan amasung kaithel phamliba singi marakta chainaba kaya thokle haina ngasi Manipur Press Club ta pangthokiba pawgi mifam amada moirang lamkhai khoyol kaithenda dukan phamliba konjengbam goktamna phongdokhre moi myam duna to thelibo order do mafam khuding maki loi thelego Telaga, authority singna Kaido witness name magistrate order do Topom Toko authority Miam Lago, Magistrate Makhada Mono, the Togadi, SU like SEC, like the municipal Laganigo, Moyam do not Tokom Tokomato, the Kaido with Obidino, Manung the Kari Labino, Kari Show Lake, Adumzu, Labor Morang Prasamiam, the Kanganbio. Aduga Togridun Karino, the Togdris, Karamatum de Togduino, Aquina Palm, but demand Miam Karamatum the Tungan Bidu have said, Assissin, Aquina P. Necessity, Koi Manipur. Nikaw haragadi CM aduga mawutki minister gumma moida katang message am pininge taw report se kari no na koi myam gi saite go adu tawruktragadi asi makha ta ba tawruktragadi koi ahen khongjing chang ku se keno de civil organization myam sang kang da koi myam pul taw kani na khanjai El Kaikam Kom Amadi T Mangsing Chum Kombu Komrem Union Manipur gi President Amadi Secretary General Oina Uncontesta Mai Pak le haina election gi returning officer K Satlen Komna Lauthokre ngasi Manipur Press Club ta pangthokiba pawgi mifam amada returning officer oiriba K Satlen Komna Union gi election ase mathang sahi gi January 12 da pangthokadabani adubu President amasung Secretary gi Oina mioi ani khak nomination file torokpadagi makoibu Uncontesta President Amadi Secretary General oina khalle haiki aikoina notification thokiba asida president amasung vice president amasung secretary general joint secretary finance secretary culture and customs secretary information and public secretary masi aikoina election pangthokna nabigi damakta masigi notice ase hokiba tangni panda thokre asiga loinana aikoi ki nomination taunana bigi damakta aikoina masigi notice thokiba sida masigi matungina aikoina date of issue of nomination Cookie Student Organization KSO More Block na Kondong Lairembi ki lamgi matangda Kondong Lairembi Committee na phongdokhiba wafam adu Aranba yumpham yaudaba wafam ni haina KSO More Block ki cherol amana hairi Manipur State Sumang Lila Council na sinduna iboyayma Sumang Lila Sanglen da chathuriba taramanga suba Sumang Lila ningtham kumhai gi ngasi tarukni suba numita Dedicated Wall Artist Union gi ai lila iraroi haina mingthonba Sumang kumhai utkhre tarasan oinam gi khutida GB Sharma gi lamjing lamta khiba lila aduna hauziki matamda aiba mapa ama oina macha sing fawba aphaba ohenba ngamdabagi fawriba wakhallon adu miyamda mapungphana utkhi Yohanba fatta afa wakal khathanba asisu leibaki seba makhal amani khanjaba mioi amana chahi lisangsina magi apamba iwagi sinphambu punsigi sintha amani khanna laksaki adubu matamgi khongleida masamaki imung manung khaktada macha mamausing nakpakta narakhi mache machal machin manawgi nusibi mami samlakhi Leibakna ekai khumnariba saknairaba mapamaki wa thaoi rakhide pumnamaksina aiba ama oina leibakna ekai khumnabiri khanjaruba lila drama kaya aduga afa fata miyamda message kaya pijaki khanjaruba pumnamaksi aranba tare macha mamau warek batimba ngamdaba mayumgi mi oina fawba magi wa lawbidraba karamba Mizoram Governor Kumar Nam Raja Sekharan na Lalbri Naumabu Nipan Suba State Legislative Assembly gi ahan bamifam gi Protem Speaker oina khankre Lalbri Nauma Central Mizoram gi Sarship District ki Manung Sanba Tuikum seat gi Mizoram National Front ki ticket ta mai paklakhibani mamang dasu anirak mai paklakhraba legislator asi Raj Baban gi Darbar Hall da ngasi nungthil pung ani makhai taba matamda wasak lauki Assembly Speaker Khandriba Fawba Nipan Suba Assembly Session asi satharingai manungda mahakna speaker oina laigani hairi
Chhattisgarh की असेंबली मिखलदा कांग्रेस को लाइन माई पाखन खिबा भूपेश बाघेल स्टेट असगी चीफ मिनिस्टर ओइना लाउथोकलकपा याना लैरे हिरम असगी मतंगदा राहुल गांधी ना बाघेल अमदी अतै मरी लैनबा मियोइसिंगा उनदुना खनखिबा लैख्रेसु हाइरी बाघेल की मतिक मगुन मरम ओइदुना बीजेपी लेंगाकु स्टेट असिदा कांग्रेस ना माइथीबा पीबा ngamkhibani हाइरी पाउगी मरेक्था नातेन ब्रेक अमतंगा अशोक लेलैंड भारत की ख्वाइदगी ममिंग लेरबा अशोक लेलैंड हेवी कमर्शियल व्हीकल की ऑथोराइज्ड डीलर मणिपुर की ओइना लमजिंग ग्रुप की यूनिट अमा ओइरिबा लमजिंग मोटर्स प्राइवेट लिमिटेड ना ओइरे सर्विसिंग सेंटर स्पेयर पार्ट्स अमसुंग शोरूम असी लाकलिबा तांग 19 असिदा थौबाल कियाम सिफाई बाबू बाजार थौबालदा इनॉग्रेशन सेरेमनी अमगा लोइनना हांगदोकचरगनी लॉन्च तौद्रिंगै की मांगोइनना बुकिंग तौबिदुना सही अमगे इंश्योरेंस एक्सटेंडेड वारंटी खुदोल अमदि डिस्काउंट कयागी ओइबा इनॉग्रल ऑफर की खुदोंग चाबसु लौबियु कॉन्टैक्ट 8257888690 बुकिंग की दमकता कॉन्टैक्ट तौबियु मेन हेड ऑफिस नागामपाल रिम्स रोड नियर नित्यानंद मंदिर ब्रेक की मतुंगदा मयाम अमुक हना तराम ऑक्सरी बांग्लादेश का रेलवे कनेक्टिविटी अमुक हन्ना लेहन्नबा एक्सटर्नल अफेयर्स मिनिस्टर सुषमा स्वराज ना कुछ बिहार की एमपी पर्था प्रतिम रेदा आई बचेरोल अमा पिसिनख्रे स्वराज ना गवर्नमेंट असिना बांग्लादेश का ललोन इतिक की मरी फगत हन्ननबा होनबदा तोंगान तोंगान बलंबी की खुदोंग चाबा लेहन्नबगी वाखल लोंदा चपचाना लेफ्ली एमपी पर्था प्रतिम रेना पार्लियामेंट की नोंजू मिफमदा लाल मोनीर हट अमदी परबाटीपुर फाउदना गितालदादगी कोलकाता अनिगी लंबी फाउना हनबगी मतंगदा वाफम कया पुथोखिबा लैख्रे एमपी की मतुंग इन्ना बांग्लादेश की इंडिया का कनेक्टिविटी लैनरबदी भारत की अवांग नोंपोक लमदम सिंगा अतोप स्टेट सिंगा याम लाइन नक्सिनहनबा ngamgani बांग्लादेश की दर्शनादगी इंडिया की गेडे फाउबगी रेलवे सर्विस हौजिक हजिक मथौ तौदुना लैरी अमदी मसीदा चेलिबा रेलवे सर्विस अमदी अदुना माइट्री एक्सप्रेस कवी ngasi nungtil phone ki ba pause singda kari kari maru ba paw yaw bage habadu mayam punam tang mi eng taminasi pandam miyam gi numit amasung sing gi numit pangthokre socio economics caste census service ta lana tawram le khwaidi gi fatabasi leiba ki employees sing oiram le cm saknai rebi seisakpi mandakini da cm na lupa lakh tara kusin nakhre N.Biren leibak sigi Chief Minister oibada khwaidi matik chaba misakni Mandakini IMPHAL Book Fair phongdokhre aikhoina hingbada education mathau tai Joy Kumar National Jit Kunedo Championship phongdokhre apik pa state oijrabasu mapandagi lakpa sanaroi singda thaksi khasi utuna lemjningai oiba state amani haibadu ulasi karam syam kanglifa ki maira lupa lakh tara gi se khusinaduna seisakpi Mandakini Chief Minister harau tayamna okre akoi bi film amadi sa usek sing kannabgi thodang loguni haina mau ama maru koktuna wasakre sainaga afawa naknaba mari thamduna manipur gi entrepreneur sing hena sakhatnaba potnagadabani rishi kumar loislakpada maru iba paw amuk kahanna Aranba report semlamba matam adugi DRDA gi makhada leiba employees sing amata lemna tharoi haina manipur gi chief minister N.Biren phongdokhre seisakpi Takhellambam Mandakini ngasi Manipur gi leingakna lupa lakh gi mana piduna ekai khumnaba utkhre amadi kuntare suba IMPHAL Book Fair 2018 ngasi dagi thangmeiband Athletic Union Thau Ground IMPHAL West Deputy Chief Minister Yumlam Joy Kumar na hudokre ngasi gi oina Manipur paw matang asida loijare Times of Manipur News mi eng tabir punamakpu Arunbala na mukha na khurumjari